ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯖꯤ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯦꯝꯕꯤ ꯈꯝꯕꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯊꯣꯏꯁꯅꯥ ꯈꯨꯃꯟ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯊꯦꯝꯕꯤ ꯑꯃꯗꯤ ꯈꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯑꯃꯗꯤ ꯈꯝꯕꯤ ꯑꯅꯤ ꯑꯁꯦ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯅꯣꯡꯃꯒꯤ ꯑꯃꯅ ꯑꯃꯕꯨ ꯎꯍꯧꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯩ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯃꯛ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯒ ꯈꯝꯕꯤꯒꯤꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯕ ꯃꯔꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯨꯗꯕꯤꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯦꯡ ꯂꯩꯇꯗꯨꯅ ꯆꯥꯛ ꯊꯣꯡꯗꯕ ꯐꯥꯎꯕ ꯌꯥꯎꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯊꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯄꯨꯔꯛꯑꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯈꯤꯕꯁꯨ꯫ ꯑꯁꯤꯗ ꯅꯠꯇꯅ ꯈꯝꯕꯤꯒꯤ ꯃꯃꯥꯕꯨꯁꯨ ꯆꯥꯛ ꯄꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯊꯥꯖꯅꯗꯨꯅ ꯂꯩꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯅꯤ ꯑꯁꯦ ꯄꯥꯈꯪ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯥꯡꯒꯜ ꯆꯥꯎꯔꯦ꯫ ꯆꯤꯡꯗ ꯃꯥꯟꯗ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯜꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯂꯤ꯫ ꯑꯅꯤꯃꯛ ꯋꯥꯡꯕ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯃꯗꯤ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯈꯝꯕꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅ ꯁꯦꯟ ꯊꯣꯛꯂꯕꯁꯨ ꯃꯥꯁꯨ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯜꯂꯤꯉꯩ ꯃꯄꯥꯡꯒꯜꯅ ꯐꯔꯤꯉꯩꯗ ꯇꯥꯟꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯇꯣꯛꯑꯣ ꯄꯣꯊꯥꯔꯣ ꯍꯥꯏꯔꯕꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯉꯁꯤꯁꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯌꯨꯝ ꯑꯃꯒꯤ ꯁꯤꯡ ꯑꯣꯏꯅꯕ ꯎ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯏ꯫ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯥꯏꯔꯤ꯫ ꯎ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯏ, ꯌꯥꯝꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯈꯔ ꯀꯟꯕ ꯑꯃ ꯑꯣꯏꯕꯅ ꯈꯥꯏꯕ ꯈꯔ ꯋꯥꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯌꯥꯝꯅ ꯊꯧꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯃꯥꯡ ꯖꯤꯖꯤ ꯇꯥꯅ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯇꯥꯃꯣ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯆꯥ ꯄꯨꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯐꯤꯁꯤ ꯄꯥꯏꯔꯒ ꯏꯟꯅꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯈꯣꯏ ꯑꯅꯤꯅꯦ ꯆꯥ ꯍꯥꯟꯅꯅꯦ ꯊꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯋꯣ, ꯉꯁꯥꯏꯗꯒꯤꯅꯦ ꯁꯨꯡꯄꯣ ꯄꯣꯊꯥꯔꯛꯈꯤꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯎꯕꯥꯛ ꯊꯥꯡꯖꯤꯜꯂꯒ ꯐꯝꯐꯝ ꯁꯦꯝꯗꯨꯅ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯦꯝꯕꯤ, ꯈꯝꯕꯤ, ꯂꯥꯛꯑꯣ, ꯆꯥ ꯍꯥꯟꯅ ꯊꯛꯑꯁꯤ ꯂꯥꯛꯑꯣ, ꯋꯥꯔꯝꯃꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ꯫ ꯅꯨꯄꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯁꯤꯡ ꯑꯗꯨ ꯊꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯁꯤꯟꯗꯣꯛꯑꯒ ꯊꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯗ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯇꯧꯔꯒ ꯅꯤꯡꯉꯥꯏ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯁꯨ ꯆꯥ ꯊꯛꯀꯦ꯫ ꯅꯪꯒꯤꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯏ꯫ ꯁꯤꯗꯤ ꯗꯗꯥꯍꯣꯏ ꯊꯕꯛ ꯁꯨꯔꯤꯁꯦ ꯁꯤꯒꯤꯅꯤ꯫ ꯏꯆꯥꯅ ꯍꯣꯔꯦꯟ ꯏꯃꯨꯡꯗ ꯑꯣꯏꯅ ꯊꯛꯎ꯫ ꯑꯉꯥꯡ ꯑꯗꯨ ꯍꯥꯏꯕ ꯏꯟꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯏꯇꯩꯃ, ꯏꯁꯤꯡ ꯑꯏꯪꯕ ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯩꯃ, ꯍꯣꯏ ꯍꯣꯏ, ꯏꯇꯩꯃ ꯄꯨꯔꯛꯑꯒꯦꯀꯣ, ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯃꯨ꯫ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯗꯗꯥ ꯍꯣꯏꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯨꯡꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯎꯅꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅꯕꯨ ꯆꯥꯎꯏ, ꯈꯤꯇꯪ ꯆꯣꯠꯂꯤꯉꯩꯗ ꯍꯥꯏꯔꯛꯑꯗꯤꯅꯦ ꯋꯥꯔꯣꯏꯗꯕ꯫ ꯁꯤꯡꯖꯪ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯟꯕ ꯆꯪꯗꯕꯅꯦ, ꯁꯒꯣꯜꯒꯥꯁꯦ ꯅꯥꯟꯊꯣꯛꯇꯣꯔꯦ꯫ ꯊꯧꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯃꯣꯏꯒꯤꯁꯦ꯫ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ? ꯑꯃ ꯍꯥꯏꯔꯒ ꯌꯦꯡꯁꯤ꯫ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯁꯦ, ꯅꯥꯀꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯂꯥꯛꯄ ꯏꯇꯩꯃ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯄꯨꯈꯛ ꯐꯥꯕ ꯑꯃ ꯂꯩꯕꯗꯨꯅꯤ꯫ ꯈꯗꯥꯡ ꯊꯥꯗꯕꯁꯨ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯝ ꯀꯟꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯃꯔꯤ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃꯅ ꯏꯁꯤꯡ ꯄꯨꯊꯣꯛꯑꯣꯅ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯁꯦ, ꯏꯁꯤꯡ ꯑꯁꯦꯡꯕꯁꯦ ꯍꯥꯟꯅ ꯊꯛꯆꯤꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯂꯧꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯣꯡꯒꯨꯜ ꯑꯃ ꯇꯥꯗꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯑꯁꯨꯛ ꯁꯥꯕꯁꯤꯗ ꯆꯥ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯁꯤꯕꯨ ꯄꯨꯊꯣꯔꯒ ꯊꯛꯑꯣ ꯍꯥꯏꯗꯅ ꯊꯝꯃꯤ꯫ ꯋꯥ ꯌꯥꯝ ꯈꯪꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯆꯥ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯊꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯂꯒ ꯃꯥꯁꯨ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯩ꯫
ꯆꯤꯜ ꯑꯗꯨꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩ꯫ ꯆꯥꯕꯨꯗꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯂꯣꯟꯕꯁꯦ꯫ ꯑꯗꯨꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯆꯦꯟꯕꯗꯣ ꯑꯁꯤꯗ ꯃꯀꯣꯛꯁꯦ ꯍꯦꯛ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ꯫ ꯁꯥꯎꯅꯨꯀꯣ, ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯅꯦ ꯄꯥꯈꯣꯜ ꯂꯩꯔꯁꯨ ꯑꯩ ꯍꯦꯛꯇ ꯀꯧꯔꯛꯑꯣ, ꯑꯩ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯋꯥꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯇꯥꯅꯤꯡꯕ ꯂꯩꯔꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯑꯣ꯫ ꯑꯩ ꯀꯩꯁꯨ ꯆꯠꯂꯨꯏ, ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯗꯤ ꯀꯧꯔꯛꯀꯅꯨ, ꯆꯥꯛ ꯆꯥꯔꯤꯉꯩꯗꯣ ꯍꯧꯒꯠꯂꯒ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯂꯒ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯑꯦ, ꯉꯁꯥꯏꯗꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯈꯅꯥꯎꯒ ꯀꯪꯗ꯭ꯔꯣ? ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯋꯥ ꯐꯅ ꯉꯥꯡꯂꯁꯨ ꯈꯅꯥꯎ ꯀꯪꯗꯅꯕ ꯏꯁꯣꯔꯅ ꯕꯣꯔ ꯑꯃ ꯄꯤꯕꯤꯔꯛꯑꯦ, ꯑꯗꯨꯅꯅꯦ꯫ ꯀꯨꯊꯤꯗ ꯉꯥꯡꯂꯒ ꯆꯥꯎ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ, ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯄꯪꯉꯥꯡꯗ ꯉꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯊꯦꯝꯕꯤ ꯆꯥ ꯑꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯈꯝꯕꯤꯗ ꯑꯃ ꯄꯤ꯫ ꯈꯝꯕꯤꯁꯨ ꯂꯧꯏ꯫ ꯊꯦꯝꯕꯤ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯑꯦ, ꯆꯥꯒꯗꯤ ꯊꯛꯑꯣꯏꯗꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯊꯛꯁꯤꯜꯂꯛꯑꯣꯗꯅ꯫ ꯑꯩꯅ ꯍꯥꯟꯅ ꯆꯥ ꯊꯛꯄꯒꯤ ꯆꯥ ꯍꯧꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯏꯟꯗꯣꯝꯆꯥꯅ ꯄꯨꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣই ꯆꯥ ꯊꯛꯑꯕꯅꯤ꯫ ꯊꯛꯄ ꯂꯣꯏꯔꯒꯅꯤ ꯑꯩꯅ ꯁꯤꯗ ꯊꯣꯔꯛꯏꯁꯤꯅ꯫ ꯑꯃꯨꯛꯀ ꯊꯛꯁꯤꯜꯂꯛꯑꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯅꯨꯗ, ꯊꯛꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯊꯝꯂꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯂꯩꯔꯤꯕ ꯑꯗꯨ ꯇꯞꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯃꯌꯥꯁꯤꯗꯤ ꯈꯨꯠ ꯏꯟꯁꯤꯜꯂ ꯐꯥꯎꯕ ꯁꯣꯛꯎ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯂꯣꯏꯅ ꯄꯨꯡꯄꯥꯛ ꯄꯥꯛꯑꯦ ꯍꯥꯏꯕ꯫ ꯁꯤꯅ ꯁꯤꯡ ꯈꯥꯏꯔꯤꯕꯁꯤꯕꯨ ꯌꯥꯔꯤꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯅꯁꯥ ꯅꯎꯁꯤꯡꯗꯨꯅ ꯁꯥꯃꯨ 10ꯒꯤ ꯃꯄꯥꯡꯒꯜ ꯄꯥꯟꯁꯤꯜꯂꯦ, ꯑꯗꯨꯅꯗꯤ ꯉꯝꯗꯗꯤ ꯀꯩꯅꯣ? ꯑꯗꯣ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ? ꯁꯤꯡꯁꯤꯡꯁꯤꯁꯨ ꯌꯥꯝꯃꯦ꯫ ꯈꯝꯕꯤꯅ, ꯅꯪ ꯑꯝꯇ ꯈꯥꯏꯔꯒ ꯌꯦꯡꯉꯨꯗꯅ, ꯅꯨꯄꯥ ꯃꯆꯥ ꯃꯁꯤꯟ ꯑꯝꯇ ꯌꯦꯡꯒꯦ꯫ ꯏꯁ, ꯀꯥꯏꯗꯩꯅꯣꯗ, ꯉꯝꯃꯣꯏꯗ꯫ ꯁꯤꯡꯖꯪꯅ ꯊꯥꯡꯒꯠꯄꯗꯅꯦ ꯇꯨꯡꯂꯣꯝꯗ ꯑꯣꯏꯅꯅꯦ ꯆꯦꯟꯊꯨꯗꯅ ꯑꯩ ꯑꯁꯣꯛ ꯑꯄꯟ ꯁꯣꯏꯗꯅ ꯅꯪꯅꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ꯫ ꯊꯦꯝꯕꯤꯅ, ꯁꯣꯛꯑꯒ ꯀꯩꯒꯤ ꯍꯥꯠꯀꯦ ꯍꯥꯏꯗꯣꯏꯅꯣ? ꯐꯖꯅ ꯌꯦꯡꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯏꯁ, ꯀꯥꯏꯗꯩꯅꯣꯗ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯅꯦ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯣꯛꯏ ꯀꯥꯏꯅꯒ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯅꯇꯤꯡ ꯅꯄꯥ ꯆꯥꯗꯅ ꯁꯤꯡꯖꯪ ꯊꯥꯡꯒꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯑꯩꯅꯦ ꯐꯨꯕꯤꯗꯅ ꯑꯗꯨꯅ ꯍꯦꯟꯅ ꯅꯥꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯑꯩꯁꯦꯀꯣ ꯑꯇꯩꯅ ꯐꯨꯕꯗ ꯄꯥꯛꯅ ꯅꯥꯗꯦꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯕꯁꯤꯗꯤ ꯃꯥ ꯀꯩ ꯍꯥꯞꯄꯅꯣ ꯈꯪꯗꯦ, ꯃꯌꯥꯝꯗꯒꯤ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅꯅꯦ ꯅꯥꯕ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯠꯁꯦ꯫ ꯑꯩ ꯐꯨꯔꯝꯗꯥꯏꯗ ꯌꯣꯠ ꯍꯥꯞꯄ꯭ꯔꯥ ꯈꯪꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ, ꯑꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯑꯝꯇꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨ ꯂꯥꯛꯑꯣ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥ ꯇꯥꯅꯕ ꯍꯥꯏꯅ ꯈꯨꯝꯃꯤ, ꯑꯧ ꯂꯥꯛꯑꯒꯦ꯫ ꯑꯃꯨꯛ ꯃꯈꯣꯜ ꯑꯗꯨ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯖꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕꯁꯤꯅꯤ ꯃꯥꯒꯤ ꯊꯕꯛꯁꯦ꯫ ꯏꯌꯥꯝꯕꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯒꯦꯀꯣ꯫ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯆꯩ ꯆꯥꯔꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥ ꯑꯗꯨ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯕꯛ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯊꯕꯛ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯒꯗꯕꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯤ꯫ ꯊꯦꯝꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯍꯧꯔꯤ꯫ ꯈꯝꯕꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯝ ꯇꯥꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯝꯕꯤꯅ ꯆꯪꯕ ꯃꯇꯝꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯝꯂꯒ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯍꯪꯂꯛꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯜꯂꯛꯏꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯉꯁꯤꯗꯤꯅꯦ ꯈꯔ ꯉꯜꯂꯤ꯫ ꯏꯁꯥꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯑꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯕ꯫ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯥ? ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯁꯤꯔꯥ? ꯌꯥꯔꯅꯤꯗ, ꯀꯩꯁꯨ ꯌꯥꯝꯅ ꯉꯝꯗꯕ ꯅꯠꯇꯤꯌꯦ꯫ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯀꯨꯏꯅ ꯂꯩꯕꯒꯤꯅꯦ ꯀꯣꯛ ꯉꯥꯎꯕꯒ ꯆꯥꯛ ꯆꯥꯗꯕꯒ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯒꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ꯫ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯀꯣꯟꯅ ꯌꯦꯡꯍꯜꯂꯁꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯅꯦ ꯅꯁꯥꯅ ꯎꯒꯗꯣ ꯁꯦꯡꯗꯣꯛꯎꯔꯣ꯫ ꯏꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ, ꯆꯠꯂꯣ꯫ ꯆꯥꯛ ꯆꯥꯔꯒꯅꯦ ꯉꯟꯇꯥ ꯉꯟꯇꯥ ꯄꯣꯊꯥꯔꯁꯤ, ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯈꯝꯕꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯈꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯁꯣꯜꯂꯤ꯫ ꯏꯁ, ꯀꯔꯤꯅꯣꯅꯦꯍꯦ, ꯑꯩꯕꯨ ꯏꯁꯥꯁꯦ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯝꯕꯤ ꯆꯪꯂꯛꯏ꯫
Mama macha punna cha ising charaga numit aduma pothakre. Mathangi ayuk aduni leima kaithena chatkadaba adu masadu hogotpa ngamje. Adubu mahak nampuda hogoli. Mana hogolakpa matamda machanupana sumang thenglang odo sitnana sitlamle. Leima mangon aduda lepaga ngasi nomagi soida ngamdaba haina khurumi. Aduga mamai aduda pulap nanthai. Tanja aduda maninglomdagi machanupa thogla ibadu leimana ure. Ibunga ngasidi ima kitang thengle. Aduna ima thuna thokrage. Cha isingado phajana thonglaga chahoro. Khambi mamadi yengi mana chak thonglaga chaningdabagi natte. Chaki wadi mamadagi mana hena thonglamgani. Ngarang suku ngawi hairaga ngasi chak chadabi kaithenda chatke haiba aduda yinglakpani. Yengna haire. Chak tudi charaga chalo. Ngasi nomaka kaithel lepabu kaidawi haige. Nasado solakani. Ngarang su ko ngawi hairido. Ngasi su chak tu chadrabadi amu ngawrani. Laima noklaga haire. Imane kaisu tawruine horen kaino kaithendagine chasilage lao ima chatlage. Khambi mama bu khama ngamje. Mama adu magi tawpham thokpa mathau adu khara tawramlaga kaithenda chatkre. Khambi cha ising thongi mana thongba loisalakpa adwaiduda Thembi du lai. Makhoi ani puna cha ising charaba tungda thabak sufamlomda amu lakle. Ngasidi makhoi ani su thabak adu loisansi haiduna hekta nganna sui. Waba khangdabadi natte. Ngarangi khadang kanba angang adugi khadang adu tana thabak subada makhoina thabak adu loisalakpada numit adu khamtare. Masasu poptana wari. Makhoi ani punna mayumlomda halakle. Warabanina khongthang adusu thuna thangba ngamje. Tapna chali. Misu kaya chattaba oibana isikchi. Nusit ayingbasu khara sili. Imhai pema. Ngasidi khongase thangba thoktuda. Numisu tasilakpasidane khongase changna tingthogane pothaningabane. Thembi na hairakpa wani Khambi su khomi. Ngasidi wae ado hayengdine purkhi singbiona hairakpani. Ta tombina haibado oiramni. Aingondasu ngasai hairabani. Mane. Khangdida yengasi. Makhoina sum lakpada lapna nupi amana makokta karigumba khara thangalaga lakpada uri. Masa adusu hairang tawi. Makhoi anidu kaisu khandana chali. Adubu naksilakpa aduda Thembina munna yengsilubada Khambi tanaba haire. Ita aside imanadro. Khambi su yenglei. Mani magi mama aduni. Mamagi masa adu haipe yengnaga khumle. Oh mane imane. Thembi nai kaino ngasidi khara thengmo mandro. Oh ngasidi yamna thengi. Makhoi ani su mamagi manata changsilei. Thembi na hana kawi. Ima kaigino ngasidi kaithen yamna thengina. Lai maso mamai mamika do ikukutpa makhai haire. Ngasidi khara thengdokre. Ima do kaithen mi yamna chinbaduda. Ngaiha haidana kuithakibadane adum khara thengi. Khambi mamagi masa adu uri mamasu yamna wari haiba phibum aduda khangi. Prap haire. Ima thongan yori changasilo. Se poto ai paigese. Asi hairaga mana pot adu mamadagi lawi. Tanja aduda laima adu masa adu waba himanbadagi gyan tadana wanthakre. Thembina mama bu ngai. Ima se gyan tabro. Se ito ima se imungda pusunsi. Makhoi anina mama bu imungda pusinluktuna phamungda hiphalli adu haudui. Ima se gyan tabro se. Makhoina phana yamna kawrabasu taakije Thembina haire. Ito se imagi manaktane ngakta leramo. Ai amaiba amta kawrukhi. Asi hayamlaga Thembi yamna thuna yum adudagi chenkhre. Thabak surubagi waba adu loina kawkhre. Yamna thuna chattuna makhoigi rikaigi amaiba adu kawrure. Aduga magi mama su kawi. Mapadi yumda thaba halaktre haina leramje. Thembigi mama sanahansu iba pakhatpagum hatu chelei. Makhoi puna yum aduda leire. Amaiba aduna leimabu yengnaga haire. Mamit usinduna leimagi khut adu pairaga mihun yengi. Aduga makhut namana leimagi maku aduda amuk pairaga mamit adu usinduna yengi. Ngaiyak dumina leiraba tungda amaiba aduna haire. Khambi ising kita puro. Haiba loiba nangdi Khambi adu yamna thuna changkiduna ising purakli. Aduga amaiba aduda pi.
Amaiba aduna ising adu makuta kitang haidoaga masinda kari karino khara soli aduga leimagi makok aduda tamna ising adu saisili. Ahumlak tawraba tungda leimagi lakli mamit adu tamna tamna panglei. Adubu mahak hogatpa ngamdri. Amaiba aduna hairi. Leima, nangbu gyala abro. Leima gyal lakli pakhalamba matau ani adusu sor asangba mohondoi. Makoidi pakhat khrabani. Amaiba aduna hanglei. Nangbu ngasi nungsada leirubro. Chaka charabro. Leima khumlakti khambidi khangli. Mama chak chadre haiba. Sese. Haujigidi kesu tawraroi. Adubu kainomadi leiri. Maanabu phakrabadi phare. Henjilabadi ne ai hekta koru. Ai adum lake ko. Khambina. Mama. Chasu amata thaktre toise. Ai chalon jarake. Ai hakdanga phambiyo. Yare yare. Nang namaga kona thage ko. Sanahan nachese khara phajana yengbiro. Khambi. Mama sida mama ge wama lejare. Yare yare. Anaba sida pharaga loire. Nungsida isase. Ado nangi mama da adumaina tawganu. Nangi ma se hanane phana bhonasi. Adudi nang mama su chaluki ko. Mama aikhoi thindokjagi. Thembi amadi khambina amaiba adu mayum yongnaba thilei. Leima amadi chana hannadu wari tamna tamna sanawi. Lambi aduda amaiba aduna haiba adu makhoi animak tai. Ibungo. Nakhoi animak taw. Nangi ma se chak chadabagi. Nungsa marakta leirubagi makok ngawba nate. Magi masa asida karigumba malai. Mase matam chana magi ajapuja tahaudrabadi kanba suang ngumlaroi. Hoi. Lainaji simak oini haibadi leite. Ado ainadi yamna chingnare. Yengoi. Magi hakchangda asokpa leiraklaba. Ingtham chalaba. Adudagi unsa ase hubatpagi mawong tawraba. Ai hekta kauro. Adagi nangi imase karigumba kanda gyan hek mangba tawgani. Aina haise tabra. Ai hekta kauro ko. Adugane aina haigadabadi nangna nangi imabune chekshina senoko. Au mama. Phare phare. Adudi aishu changhorage. Noisu chalo. Namado mathanda thadokanu ko. Hoi mama. Makoi anisu punna yumlomda lakli. Khambina thembigana mamabu senei. Sanahana chak thongbirage haiduna chaktu thongli. Adugi matung thembidi khambiga lehaurage haiduna sanahanbu thilaba matung makoi ani punna leimagi manakta leiminarami. Leima numit adu chak charaga ningtina pothakhri. Mathangi ayukni thembi amadi khambi nganna hogali. Makoina hogalakpa matamda mamana awaba khangma ngamdana nahirakpa aduda animak ipapakana sitsili. Ima kaidorage isase yam nungaitrabro. Asi hairaga asum jenglakpada mamagi makut adu kurol hubagi mawongda unsasing adu macet phakpagi mawongda tawduna leirami. Ngarang haikiba wa adu thembisu loina tahawi. Leimagi mawong adu uraga pakhatpa khomphomda haire. Ita se nang ima singnamu ai mamado amutu kauruki. Asi hairamlaga thembi yamna thuna chatkre. Amaiba adusu kauraduna hathu lakli. Sanahansu laktuna leire. Amaiba aduna munna yenglaba tungda haire. Ibungo aina ngarang haiba aduni sidi. Khambi mamagi chokchillaba makul adu yenglaga pungning adu nautharaga haire. Mama imagi se karina phane soidana phajaganida. Adubu mase akanba hidangna phagadabani. Yengunu pamacha ai wa haige munna taw. Noina laurugadoriba hidak ase leigumba posak amani. Mahak ase chahi amagi manungda amukak sali. Mado aikhoigi khungi mamang thangba chingi marot ase lanthulaga asum chatlaga leibani. Adubu mado nakhoina thoina thirubagi darka tade. Nakhoina lei adugi manak yorakpada mafam aduda hingchabi ama soidada leirongani. Hingchabi aduna nakhoibu hatnaba honarakani. Hingchabi adugi thawaina loire haiba kal aduda lei satham adugi manakta chatuna mahaki hakchang adu loisinkhini. Nakhoi matamse sangna leitri. Nakhoi thuna chalaga tawgadaba thabak-singdo loina loisilauko. Hoi mama. Aikhoi mamana haiba khudimak loina tawjagi. Amaiba aduna akupa warun kaya ama hai. Makhoi anisu munna tai. Hingchabi aduda lang
Makhoi anisu munna tai. Hingchabi aduna lanthokpa ngamloidaba lang ahingba ama piraklaga haire. Masina mahaki khudang aduda hek thangkibaga ma sakti amata sizinaba ngamlaroi. Matam aduda nakhoin hingchabi adu khudum channaba hotnagadabani. Natrabadi nakhoina atopa pambaina hotnaba matamda nakhoi khara wana thokani. Hoi mama. Makhoi marup animak thabak adu chatlagi haiduna chapjungna lepli. Matam manghandana makhoi ani channaba sem sare. Amaiba adugi waron pumba taraba tungda leiriba mayam adudagi bor phanglaga chanaba khara amadi khulai kharaga masada loinaduna makhoi ani punna mamagi hidak loba khongsalakli. Phana yamna sanglaba lambini anubo mamagi punsi aduna hena lukhrabanina aduk sangkhraba lambi adugi chatpegi awaba amata khanglamdi. Makhoi ani amuksu wari saraga chatli wakhan chawthoknaba wari su amuk sanai. Maraktudasu chanaba khara putholaga makhoi ani punna charaba tungda amuk khongsali. Asum khongsalaklaga madugi matung makhoi ani punna jinglol amadi lanthokre. Matam adudadi numisu tare adubu makhoi ani sokthaba naidana jing aduda lakli. Asum lakbada isuk sukpa mafam ama muk yoksilakli. Lamlingaida khongthang adu kanna thangla abasu mafam adu yorokpa matamdadi khongthang adu tapthari. Asum lakbada hingchabi amana ngangbai khonjen tare. Aniba makhoi khulai sena paiduna nak yeta yengduna mising nasingna leirami. Makhoina phana kuina adumna leiraba tungda hingchabi aduna ngangbagi makhol adu amuk tadre. Makhoi anisu aduguba phibam aduda asum leirami. Adubu hingchabi aduna karisu tawdraba matam adudadi makhoi anisu leiramliba phibam adudoi khara handoi. Makhoi anisu karisu hainadana miyek amakha yengnaraga asum lakpa hawi. Aduna sum chatlingai matamda kadomdagino khangdana yamna yangna nakandagi musuk muba ama pasilaktuna thembi bu jelaga pukhi. Aduga ujaw amada manangadu yesilaga upna lebak makhada tare. Aduga amuba ahum adu mami sami oina amu nganglaga mangkhri. Thembi mamit manadu chenu isinduna chaina khangli. Khambisu ipa pakhana lauraga thembi manakta chitsilai. Itaw se kadai soke se ayege se. Asi hairaga koyeng yengi. Thembi di khambi da chaina adu suklaga adumak yenglaga lei. Itaw se kedorge. Se ai hawke se hawlo. Asi hairaga khambi na thembi bu thangatna bu honai. Thembi su hawgatna bani haiduna masana honai adubu hawgatpa ngamdre. Khara hawgalaba tungda amuk makhada hanagi fibamda laikre. Khambi hanjinna hairame. Itaw hawlo se hawlo. Asi hairaga amuksu hana hawgatnabu honai. Adubu mahakna adumna hotnaringai matam aduda amuba ahum adu amukkasu hana laktuna khambibu chenthokduna pukre. Aduga khambigi khawri aduda pairaga lei. Tanja aduda amuba mami ado hingchabi adugi asengba saktam olakli. Hingchabi aduna khambida yam sauna mamik aduna khana yenglaga lei. Khambisu aduma akiba phanglaba hingchabi aduda munna yenglaga lei. Mama punsi kaningbana adu yamna tamthikraba akiba phanglaba sakpham ado maha akiba phawkhiramde. Hingchabi adusu asum yenglambadagi sor chauna holei. Hingchabi adu sor sangna asum holaga khonthang naiba khonjel ama yamna sauna lauraga khambibu intholei. Khambisu thembi da phujanba u aduda phujillaga thembi gi nakanda tarei. Masu chaina adu khanglaga lei. Hingchabi adusu nganglaga makhoi anigi manakta sangsilai. Makhoi anisu loina hawalai. Hingchabi aduna makhoi anigi manakta sangsilaga nganglaga hanglai. Nakhoi ani aibu usittabra. Aigi inaksida karigi laibano. Thembi na tapna kumi. Imagi hidak loba lakpani. Hidak haina palakpa aduda hingchabi adu gyan takre. Nooga haire. Nakhoina adubu lawni haiduna laiba yengu nupa masa nakhoi anina adubu lawba lakpadi natik chalo haujimak nakhoigi nayum tamna chatkhro. Khambina adubu aidi imagi thawai khandaba yade. Wadu tabada hingchabi do sauraduna yamna thuna paisilaktuna thembigi khawri aduda pairaga mathakta asum thangatli. Khambisu na thongnabu honai.
Makut aduda haifet muklaga yamna thuna makoina puraiba lang ahingba adu hingchabi adugi makutuda thengi. Hingchabi adu masa pumba kaino ama phajinkibagum tawkhre. Khambi du khangtha mu thadore. Khambi leba makha aduda tusillaga tai. Tanja adu lauraga Thembina yamna thuna makoina puraiba thang amana hingchabigi mangak adu kakre. Khudaktuda hingchabi adu kanna laure. Ngayak adumna lauraga mami sami oina phibam amada laikre. Aduna maikai amaromda yamna thuna paikre. Makoi anisu hingchabi aduna chatkiba maikai adu yengduna makoi anisu tanarai. Hingchabi aduna asum laaga mafam amada mahaki mami sami adu upungumna jairaga leba makha aduda joina tari. Makoi anisu thaudo adu mitmangmaktada uri. Adudagi makoi anina lay pambi adugi hopom adu yori haiba khangle. Makoi anina adum yengi. Adubu ugi haibadi phangde. Ita asomda hobajani. Khambina ngai ngamdana koilei leiduna yenglaga hairakpa wani. Tanja aduda Thembina khambigi lengjum aduda pop pop tharai. Khambi su mamai adu koina yenglambadagi mamit adu tamna leisillaktuna Thembida karino haibagi matogum yenglei. Thembi karigumba amada yenglaga leirami. Thembina mangonda yenglakpa adu khangladuna khudombi adu thillaga karigumba ama tai. Thembi su thilliba adomda yenglei. Uri lay pambi amakak narakta mathanta naitom tana yengbada pungning huna ingna salibado. Mahak hak chap leplag lay. Matang asida mahak kapningba ama phaurei. Mamitagi mapi chintharakle. Mahakna soidana mamabu kanba ngamlagani. Thembi su wadi ngangda kapningi haibagi matogum khambigi lengjum aduda pop pop thabirei. Makoi ani su haraubana kosinnai. Asigi matu makoi ani punna lay hauriba adomda changsilai. Aduga lay adu yamna cheksinna heklaba tungda makoi ani punna mayumda amu halakle. Makoina yumda yorakpa matamdadi mathangi ayu nungsa haidorakpa matam aduda yorakle. Amaiba adusu kauduna lay adubu yenghali. Adugi matu lay adubu amaiba aduna hidak semduna laymada pithai. Numit adumadi layma mahaki makun masadu phakre. Adagi masada suomba adusu loina phakre. Hapta amagi matungda pumnamak phakre. Adubu khambina mamabu kaithenda amu hana chalhanjre. Mahakna thabak suba chatlaga imung adu purami. Asumna marup anina amana amagi mateng pangnaduna hingchabi adubu maithiba piraba tungda mamagi punsibu amu hana kanba ngamki. Asigi matu makoi punna yamna nungaina panki.